ꯆꯦꯟꯖ ꯇꯧꯕ ꯌꯥ ꯃꯥꯜꯂꯦꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯠꯅꯤꯅꯦ ꯁꯤꯗꯤ ꯁꯤꯅ ꯀꯩꯅꯣ Hi, good evening. ꯆꯥꯛꯄꯨꯔꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯁꯤꯒꯦ ꯍꯥꯏꯔꯛꯑꯣ ꯁꯥꯅꯤꯡꯕ ꯋꯥꯔꯤ ꯁꯥꯕ ꯌꯥꯏ ꯁꯥꯅꯤꯡꯕ ꯋꯥꯔꯤ ꯁꯥꯕ ꯌꯥꯏ ꯅꯨꯡꯉꯥꯏꯔꯤ ꯌꯥꯝ ꯇꯞꯄꯦ ꯀꯩꯝ ꯇꯥꯗꯦ ꯍꯥꯏ ꯃꯥꯜꯂꯦ ꯇꯞꯅ ꯉꯥꯡꯕꯩꯅꯦ ꯑꯩ ꯉꯥꯛꯇꯪ ꯂꯥꯏꯚ ꯃꯇꯦꯛ ꯑꯃ ꯊꯥꯒꯦ ꯇꯧꯕꯅꯤꯗ ꯃꯌꯥꯝꯁꯦ ꯎꯅꯗꯕ ꯀꯨꯏꯔꯦꯅ ꯍꯥꯏ ꯕ꯭ꯔꯣ ꯍꯥꯏ ꯀꯩꯗꯧꯔꯤꯅꯣ ꯕ꯭ꯔꯗꯔ ꯍꯥꯏ ꯁꯨꯝ ꯂꯥꯏꯚ ꯊꯥꯔꯝꯕꯅꯦ ꯕ꯭ꯔꯣ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯕꯣ ꯇꯥꯗ꯭ꯔꯤꯌꯦ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯕꯗꯣ ꯃꯁꯛ ꯌꯥꯝ ꯊꯤꯖꯤꯜꯂꯦ ꯍꯥꯏ ꯍꯣꯏ ꯊꯤꯔꯕꯅꯤ ꯍꯅꯨ ꯁꯜꯂꯝꯅꯦ ꯑꯗꯨꯏꯅꯦ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯕ ꯕ꯭ꯔꯣ ꯑꯗꯨꯗ ꯀꯩ ꯂꯝꯗꯅꯣ ꯍꯥꯏ ꯇꯥꯗ꯭ꯔꯤꯌꯦ ꯅꯥꯁꯤꯛꯇꯅꯦ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯦ ꯅꯣꯏ ꯁꯥꯏꯗꯤ ꯍꯥꯏ ꯑꯩꯈꯣꯏ ꯁꯥꯏ ꯑꯥ ꯂꯩꯍꯧꯔꯦ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯦꯅꯦꯇꯣ ꯑꯣꯜꯂꯛꯀꯦ ꯅꯥꯀꯟꯗꯤ ꯁꯣꯝꯁꯦ ꯌꯦꯡꯉꯨ ꯅꯨꯃꯤꯠ ꯇꯥꯔꯦ ꯉꯥꯜꯂꯤꯕꯅꯦꯕ ꯂꯣꯏꯅ ꯆꯥꯛ ꯆꯥꯔꯕꯣ ꯕ꯭ꯔꯗꯔ ꯍꯥꯏ ꯆꯥꯛ ꯆꯥꯗ꯭ꯔꯤꯗ ꯄꯨꯡ 9:30 ꯃꯥꯄꯜ ꯑꯗꯨꯋꯥꯏ ꯆꯥꯅꯤ ꯊꯣꯏ ꯊꯥꯔꯦ ꯎ ꯃꯌꯥꯝꯁꯨ ꯎꯍꯟꯒꯦ ꯀꯩꯗꯧꯔꯤꯅꯣ ꯃꯊꯛꯇꯨꯗ ꯍꯥꯏ ꯂꯥꯏꯚ ꯊꯥꯕꯅꯤ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯀꯨꯏꯔꯦꯅ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯊꯥꯔꯛꯑꯝꯕꯅꯤ ꯍꯥꯏ ꯕ꯭ꯔꯣ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯄꯨ ꯍꯥꯏ ꯇꯥꯗ꯭ꯔꯤ ꯑꯗꯣ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯌꯦ ꯅꯣꯏ ꯁꯥꯏꯗꯤ ꯂꯩꯇꯦꯔꯣ ꯍꯥꯏ ꯂꯩꯇꯦ ꯑꯩꯒ ꯂꯩꯃꯤꯟꯅꯗꯦ ꯁꯤꯁꯇꯔ ꯌꯦꯡꯒꯦ ꯎꯠꯂꯛꯑꯣ ꯕ꯭ꯔꯗꯔ ꯍꯥꯏ ꯁꯤꯁꯇꯔꯒ ꯂꯩꯃꯤꯟꯅꯗꯤ ꯃꯥ ꯂꯩꯍꯧꯔꯦ ꯑꯩ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯂꯥꯛꯑꯕ ꯑꯩ ꯅꯨꯃꯤꯠ 5-10ꯅꯤ ꯂꯩꯔꯒ ꯍꯜꯂꯅꯤ ꯔꯨꯝꯗ ꯅꯦꯠ ꯐꯪꯗꯥꯏꯅꯦ ꯍꯥꯏ ꯐꯪꯉꯦ ꯔꯨꯝꯗ ꯁꯨꯝ ꯂꯩꯃꯟꯗꯅ ꯋꯥꯔꯕ ꯑꯗꯨꯒꯤꯅꯤ ꯃꯄꯥꯟꯁꯦ ꯈꯔ ꯎꯠꯀꯦ ꯇꯧꯕ ꯑꯗꯨꯏꯅꯤ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯕ꯭ꯔꯗꯔꯅ ꯍꯥꯏ ꯑꯩ ꯀꯩꯅꯣꯗ ꯂꯩ ꯃꯨꯝꯕꯩ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏ ꯄꯨꯡ ꯆꯞ ꯃꯥꯟꯅꯩ ꯏꯟꯗꯤꯌꯥꯅꯦ ꯁꯤꯁꯨ ꯄꯨꯡ 8:13 ꯆꯠꯂꯦ ꯕ꯭ꯔꯣ ꯚꯣꯂꯟꯇꯔꯤ ꯔꯤꯇꯥꯌꯔꯃꯦꯟ ꯂꯧꯊꯣꯛꯂꯕꯣ ꯃꯅꯤꯄꯨꯔꯤꯗ ꯊꯣꯛꯂꯗ꯭ꯔꯣ ꯍꯥꯏ ꯚꯣꯂꯟꯇꯔꯤ ꯅꯠꯇꯦꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯂꯔ ꯑꯣꯏꯕꯒꯤ ꯃꯊꯟꯇ ꯗꯦꯠ ꯂꯥꯛꯄꯅꯦ ꯕ꯭ꯔꯣ ꯏꯇꯩꯃꯒ ꯄꯨꯟꯅ ꯂꯥꯏꯚ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯥꯏ ꯍꯣꯏ ꯈꯔ ꯂꯩꯔꯒ ꯃꯥꯒ ꯑꯗꯨꯝ ꯊꯥꯔꯛꯑꯒꯦ ꯕ꯭ꯔꯣꯁꯦ ꯍꯛꯆꯥꯡ ꯉꯝꯗꯕ ꯃꯥꯜꯂꯦ ꯍꯥꯏ ꯑꯁ ꯇꯨꯝꯕꯩꯅꯤꯗ ꯑꯗꯨꯝ ꯇꯨꯝꯕ ꯂꯩꯕꯩꯅꯤ ꯉꯝꯃꯦ ꯀꯩꯁꯨ ꯇꯧꯗꯦ ꯇ꯭ꯌꯨꯁꯗꯦꯅꯤꯅ ꯆꯤꯛꯀꯟ ꯆꯤꯂꯤ ꯆꯥꯁꯦ ꯍꯥꯏ ꯅꯣꯏ ꯁꯥꯏꯗꯤ ꯍꯥꯏ ꯅꯣꯏ ꯁꯥꯏ ꯃꯊꯛꯇ ꯀꯃꯦꯟ ꯏꯔꯤꯁꯤꯅꯤ ꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯑꯍꯤꯡ ꯑꯣꯏꯗꯣꯔꯦ ꯍꯥꯏ ꯑꯣ ꯆꯥꯛ ꯏꯁꯤꯡ ꯎꯅꯔꯝꯃꯅꯤ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯗꯤ ꯆꯥꯛ ꯌꯥꯝ ꯉꯟꯕꯅꯤ ꯉꯟꯅ ꯃꯝꯕꯒꯤꯀꯣ ꯀꯩ ꯃꯥꯜꯂꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯗꯥ ꯖꯦꯅꯤꯕ ꯌꯨꯝꯅꯥꯝꯁꯦ ꯏꯇꯩꯃ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯏꯇꯩꯃꯅꯦ ꯅꯣꯏ ꯅꯨꯄꯤꯗꯤ ꯍꯥꯏ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯊꯛꯇ ꯀꯃꯦꯟ ꯏꯔꯤꯁꯤꯅꯦ ꯖꯦꯅꯤꯕꯥ ꯌꯨꯝꯅꯥꯝ ꯑꯅ ꯃꯌꯥꯝ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯅ ꯍꯥꯏꯔꯛꯏꯁꯤꯗꯤ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯅ ꯇꯧꯔꯛꯑꯦ
ꯁꯤꯅ ꯀꯩ ꯀꯂꯔꯅꯣ ꯌꯦꯡꯒꯦ ꯑꯩ ꯈꯪꯗꯦꯕ ꯀꯂꯔꯒ ꯌꯥꯝ ꯌꯥꯎ ꯂꯩꯔꯝꯕꯅ ꯑꯦ ꯀꯩꯅꯣ ꯁꯤꯅ ꯑꯦ ꯃꯑꯣꯡ ꯌꯥꯝ ꯌꯥꯎꯖꯥꯠꯅꯤꯅꯦ ꯌꯨꯇꯨꯞꯁꯤꯗꯤ ꯑꯩꯗꯤ ꯉꯍꯥꯟꯈꯩ ꯈꯪꯗꯦꯅꯦ ꯌꯨꯝꯗ ꯂꯥꯛꯑꯣ ꯕ꯭ꯔꯣ ꯍꯥꯏ ꯂꯥꯛꯇ꯭ꯔꯤꯌꯦ ꯕ꯭ꯔꯣꯒ ꯏꯇꯩꯃꯒꯁꯤ ꯌꯥꯝ ꯆꯝꯃꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯈꯪꯗꯦꯗ ꯃꯤꯅ ꯈꯔ ꯑꯃꯅ ꯆꯝꯃꯤ ꯍꯥꯏ ꯈꯔ ꯑꯃꯅ ꯄꯛꯇꯦ ꯍꯥꯏ ꯈꯔ ꯑꯃꯅ ꯋꯥꯔꯦ ꯍꯥꯏ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯗꯒꯤ ꯑꯣ ꯀꯃꯦꯟ ꯂꯥꯛꯇ ꯃꯥꯜꯂꯦꯀꯣ ꯃꯤꯅꯤꯠ ꯇꯔꯥꯃꯨꯛꯇꯪ ꯅꯁꯛ ꯌꯥꯝ ꯐꯖꯊꯣꯛ ꯎꯗꯕ ꯅꯁꯛ ꯌꯥꯝ ꯐꯖꯊꯣꯛꯑꯦ ꯎꯗꯕ ꯀꯨꯏꯕꯩꯔꯣ ꯈꯪꯗꯦꯗ ꯍꯥꯏꯁꯤꯗꯤ ꯅꯣꯏ ꯅꯨꯄꯤ ꯌꯨꯝꯗ ꯂꯩꯍꯧꯕ꯭ꯔꯣ ꯍꯥꯏ ꯀ꯭ꯋꯥꯇꯔꯗ ꯂꯩꯍꯧꯕꯅꯦ ꯈꯔ ꯑꯃꯅ ꯆꯥꯎꯊꯣꯛꯑꯦ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯨꯅꯦꯕ ꯈꯔ ꯑꯃꯅ ꯆꯥꯎꯊꯣꯛꯑꯦ ꯍꯥꯏ ꯈꯔ ꯑꯃꯅ ꯄꯤꯛꯁꯜꯂꯦ ꯍꯥꯏ ꯈꯔ ꯑꯃꯅ ꯋꯥꯡꯈꯠꯂꯦ ꯍꯥꯏ ꯈꯪꯗꯦ ꯀꯅꯥꯏ ꯇꯥꯗꯣꯏꯅꯣ ꯕ꯭ꯔꯣ ꯌꯨꯝ ꯀꯔꯝ ꯀꯥꯟ ꯊꯣꯛꯂꯛꯇꯣꯏꯅꯣ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯁꯦ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ ꯌꯥꯏ ꯑꯗꯨ ꯑꯩꯅ ꯌꯥꯕ ꯊꯕꯛꯅꯤ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯄꯨꯡ 9:30 ꯑꯗꯨꯋꯥꯏ ꯆꯥꯅꯤ ꯅꯣꯡ ꯇꯥꯗꯧꯔꯦ ꯃꯌꯥꯝ ꯅꯣꯡꯃꯪꯉꯤꯁꯦ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯊꯛꯇ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯑꯦ ꯎꯅꯥ ꯂꯦꯡꯕ ꯍꯧꯔꯛꯑꯦ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎ ꯌꯥꯝ ꯆꯝꯕ ꯃꯤꯅꯤ ꯍꯦ ꯅꯊꯟ ꯊꯥꯒꯠꯀꯅꯨ ꯐꯨꯔꯛꯀꯅꯤ ꯅꯪ ꯕ꯭ꯔꯣꯁꯦ ꯀꯩ ꯖꯣꯕ ꯇꯧꯔꯤꯅꯣ ꯍꯥꯏ ꯍꯧꯖꯤꯛ ꯇꯧꯗ꯭ꯔꯦ ꯍꯥꯟꯅ ꯑꯥꯔꯃꯤꯗ ꯂꯩꯔꯝꯃꯦ ꯑꯩ ꯔꯤꯇꯥꯌꯔꯃꯦꯟ ꯑꯣꯏꯔꯦ ꯏꯕꯨꯡ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯩ ꯍꯥꯏꯅꯣ ꯏꯕꯨꯡꯁꯤꯗꯗꯤ ꯃꯝꯃꯦ ꯑꯣ ꯃꯅꯤꯄꯨꯔ ꯃꯃꯝꯃꯅꯤ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗꯤ ꯄꯛꯇꯦ ꯅꯪꯗꯤ ꯄꯛꯑꯦ ꯍꯥꯏꯁꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯃꯥꯁꯨ ꯄꯛꯄꯅꯤ ꯗꯥꯟꯁ ꯇꯧꯁꯤꯜꯂꯛꯏꯁꯤꯗꯤ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯇꯛ 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 ꯂꯥꯎꯅ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯃꯇꯝ ꯀꯨꯏꯅ ꯊꯥꯒꯗꯧꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 5-10ꯃꯨꯛꯇꯪ ꯊꯥꯒꯦ ꯇꯧꯕꯅꯦ ꯃꯌꯥꯝꯁꯦ ꯃꯇꯝ ꯀꯨꯏꯅ ꯑꯩꯁꯦ ꯃꯝꯃꯨꯔꯦ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯑꯩ ꯁꯨꯝ ꯂꯥꯏꯞ ꯃꯇꯦꯛ ꯑꯃ ꯊꯥꯔꯛꯄꯅꯤ ꯑꯩꯈꯣꯏꯗ ꯀꯣꯏꯔꯛꯑꯣ ꯀꯣꯏꯔꯛꯀꯦ ꯀꯩ ꯂꯝꯗꯩꯅꯣ ꯄ꯭ꯔꯦꯝꯁꯤꯡ ꯍꯥꯏꯁꯦ ꯀꯣꯏꯗꯧꯔꯕꯅꯦ ꯑꯩ ꯌꯨꯝ ꯊꯣꯛꯂꯛꯄꯗꯩꯗꯤ ꯉꯍꯥꯟꯈꯩ ꯀꯣꯏꯗꯕꯒꯤ ꯑꯗꯨꯝ ꯀꯣꯏꯗꯧꯔꯕꯅꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯛ 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 ꯊꯥꯗꯔꯛꯑꯣ ꯑꯩ ꯄꯥꯊꯔꯛꯑꯒꯦ ꯉꯥꯏ ꯂꯩꯔꯕꯅꯦ ꯀꯃꯦꯟ ꯄꯥꯗꯣꯏꯒꯤ ꯏꯕꯨꯡ ꯍꯧꯖꯤꯛ ꯑꯗꯨꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯆꯞ ꯃꯥꯟꯅꯩꯌꯦ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤ ꯄꯨꯡꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯥꯔꯤꯅꯤ ꯀꯩꯅꯣ ꯄꯨꯡ 7:20 ꯆꯞ ꯆꯥꯔꯦ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯃꯅꯨꯡꯅꯦ ꯁꯤꯁꯨ ꯃꯄꯥꯟ ꯅꯠꯇꯤꯌꯦ ꯃꯌꯥꯝ ꯀꯃꯦꯟ ꯔꯤꯌꯦꯛꯁꯟ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯎꯔꯥ ꯌꯥꯕ꯭ꯔꯣ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯥꯏꯅ ꯔꯤꯌꯦꯛꯁꯟ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯎꯔꯥ ꯍꯥꯏꯔꯛꯏ ꯑꯩ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯊꯟꯇ ꯅꯣꯛꯀꯦ ꯍꯥꯏ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗ ꯀꯣꯏꯔꯛꯑꯣ ꯍꯥꯏ ꯀꯣꯏꯔꯛꯀꯦ ꯀꯩ ꯂꯝꯗꯩꯅꯣꯕ ꯂꯝꯗꯣ ꯍꯥꯏꯔꯛꯑꯣ ꯅꯣꯏ ꯌꯨꯝꯗꯣ ꯌꯥꯏꯌꯦ ꯍꯥꯏꯔꯛꯑꯦ ꯃꯦꯅꯀꯥ ꯃꯣꯏꯔꯥꯡꯅ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯎꯁꯦ ꯐꯖꯕꯅꯦ ꯌꯥꯝ ꯎꯁꯦ ꯌꯥꯝ ꯊꯤꯅ ꯐꯖꯕꯅꯤ ꯍꯩꯅꯧ ꯑꯥꯗ ꯍꯧꯔꯤꯗꯣ ꯑꯥꯗ ꯃꯅꯥ ꯌꯥꯝ ꯄꯨꯡꯉꯤꯁꯦ ꯂꯥꯁꯀꯤꯁꯦ ꯑꯁꯤ ꯍꯩꯅꯧꯅꯦꯕ ꯂꯣꯏ ꯃꯨꯜꯂꯦ ꯈꯨꯄꯥꯟ ꯑꯃꯅꯦꯕ ꯆꯥꯕꯗ ꯑꯩ ꯈꯪꯗ꯭ꯔꯣ ꯍꯥꯏ ꯈꯪꯗꯤꯌꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯔꯛꯑꯣ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯕ꯭ꯔꯣ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯍꯥꯏ ꯑꯩꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯑꯦꯕ ꯑꯩ ꯌꯨ ꯄꯤꯗ ꯂꯩꯇꯤꯌꯦ ꯍꯧꯖꯤꯛ ꯃꯝꯗ꯭ꯔꯤꯕꯣ ꯍꯥꯏ ꯃꯝꯗ꯭ꯔꯤꯌꯦꯗꯣ ꯉꯥꯜꯂꯤꯌꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯉꯥꯜꯂꯤꯌꯦ ꯉꯥꯜꯂꯤꯌꯦ ꯇꯨ ꯉꯥꯜꯂꯤꯌꯦ ꯃꯤꯠꯁꯦ ꯉꯥꯡꯉꯤꯁꯤ ꯎꯗ꯭ꯔꯥ ꯇꯨꯝꯃꯟꯕꯒꯤ ꯇꯨꯝꯕꯗ ꯄꯠꯂꯕꯅꯦ ꯏꯅꯝꯃꯗꯣ ꯍꯣꯔꯦꯟ ꯂꯥꯏꯚ ꯊꯥꯁꯦ ꯑꯝꯇ ꯍꯥꯏꯕꯤꯈꯣ ꯍꯥꯏ ꯃꯥ ꯌꯦꯡꯉꯤꯕꯅꯦ ꯃꯊꯛꯇ ꯇꯣꯡꯉꯤꯕꯅꯦ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯅꯤ
ꯕ꯭ꯔꯣ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏ ꯂꯥꯏꯚ ꯊꯥꯔꯝꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯗꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯂꯥꯏ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯊꯥꯗꯣꯛꯑꯝꯕꯅꯤꯗ ꯃꯅꯤꯄꯨꯔꯗꯗꯤ ꯐꯖꯅ ꯃꯝꯃꯦ ꯍꯥꯏ ꯍꯣꯏ ꯃꯅꯤꯄꯨꯔꯅ ꯌꯥꯝ ꯊꯨꯅ ꯍꯥꯟꯅ ꯃꯝꯕꯅꯦ ꯀꯩꯅꯣ ꯌꯨ ꯄꯤ ꯑꯗꯒꯤ ꯁꯤꯗꯒꯤ ꯒꯨꯍꯥꯇꯤꯕꯨ ꯂꯥꯟꯊꯣꯔꯛꯑꯗꯤꯅꯦ ꯌꯥꯝ ꯊꯨꯅ ꯍꯥꯏꯗꯤ ꯃꯝꯕꯁꯦ ꯃꯥꯟꯅꯗꯦꯕ ꯃꯅꯤꯄꯨꯔꯅ ꯌꯥꯝ ꯉꯟꯅ ꯃꯝꯕꯅꯦꯕ ꯊꯥꯁꯦ ꯃꯤꯅ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯏꯀꯥꯏꯕꯩ ꯊꯥꯔꯛꯇꯕꯅꯦ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯃꯤꯅ ꯌꯥꯝꯅ ꯊꯤꯟ ꯉꯥꯡꯕꯤꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯁꯥꯏꯁꯦ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯂꯥ 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 ꯕ꯭ꯔꯣ ꯍꯩꯅꯧ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯥꯏꯚ ꯊꯥꯔꯛꯄ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯍꯩꯅꯧ ꯃꯅꯥꯛ ꯆꯠꯂꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤꯌꯦ ꯃꯅꯨꯡꯁꯦ ꯃꯝꯃꯅꯦꯕ ꯈꯔ ꯑꯗꯨꯏꯅꯦ ꯕ꯭ꯔꯣ ꯌꯨꯝꯗ ꯂꯩꯔꯕꯣ ꯍꯥꯏ ꯂꯩꯇ꯭ꯔꯤꯗ ꯂꯥꯛꯑꯅꯤ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯒ ꯃꯅꯤꯄꯨꯔꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯜꯂꯗꯕꯅꯦ ꯃꯤꯅ ꯊꯤꯅ ꯉꯥꯡꯉꯦ ꯑꯩ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯍꯥꯏ ꯑꯦ ꯌꯥꯗꯦ ꯌꯥꯗꯦ ꯃꯗꯨ ꯁꯤꯔꯝꯕ ꯌꯥꯗ꯭ꯔꯤ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯣ ꯃꯅꯤꯄꯨꯔ ꯌꯧꯔꯛꯄꯗꯩꯗꯤ ꯃꯌꯥꯝ ꯂꯣꯏ ꯊꯦꯡꯅꯔꯗꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯁꯥꯔꯗꯕꯅꯤ ꯀꯣꯏꯕꯒ ꯆꯠꯊꯔꯗꯕꯅꯤ ꯕ꯭ꯔꯣꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏ ꯅꯣꯏ ꯌꯨꯝꯗꯩꯅꯦ ꯖꯦꯅꯤꯕꯥ ꯌꯨꯝꯅꯥꯝꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏ ꯁꯥꯏꯅꯦꯕ ꯀꯩ ꯂꯝꯗꯩꯅꯣꯌꯦ ꯅꯣꯏ ꯌꯨꯝꯗꯩꯅꯦ ꯂꯥ 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 ꯑꯩ ꯅꯦꯠ ꯌꯥꯗꯕꯩꯔꯥ ꯀꯩꯅꯣ ꯀꯃꯦꯟ ꯆꯠꯄꯤꯔ ꯀꯩꯅꯣ ꯑꯩꯒꯤꯁꯦ ꯃꯌꯥꯝ ꯑꯩ ꯅꯦꯠꯁꯦ ꯆꯠꯄ꯭ꯔꯥ ꯃꯌꯥꯝ ꯅꯣꯏ ꯀꯩ ꯍꯥꯏꯅꯣ ꯅꯣꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯁꯤꯕꯨ ꯀꯩ ꯍꯥꯏꯅꯣ ꯑꯁꯦꯡꯕꯩ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯁꯤꯗꯤ ꯑꯩ ꯁꯨꯒꯨꯅꯨ ꯋꯥꯡꯄꯣꯛꯄꯤꯗꯒꯤꯅꯤ ꯍꯥ 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 ꯏꯇꯩꯃꯅ ꯈꯥꯏꯔꯒ ꯂꯩꯔꯦ ꯍꯥꯏꯁꯤꯗꯤ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯀꯩ ꯂꯝꯗ ꯂꯩꯅꯣ ꯑꯩ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯂꯩ ꯕ꯭ꯔꯣ ꯑꯁꯦꯡꯕ ꯌꯨꯝ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩ ꯋꯥꯡꯄꯣꯛꯄꯤ ꯍꯥꯏꯕꯗꯣ ꯁꯨꯒꯨꯅꯨꯔꯣꯝ ꯆꯠꯂ ꯂꯩꯕ ꯋꯥꯡꯄꯣꯛꯄꯤꯗꯣ ꯑꯗꯨꯗꯒꯤꯅꯤ ꯕ꯭ꯔꯣ ꯀꯔꯝ ꯀꯥꯟꯗ ꯌꯨꯝꯗ ꯂꯥꯛꯇꯣꯏꯅꯣ ꯑꯩꯁꯦ ꯖꯨꯂꯥꯏꯗ ꯂꯥꯛꯀꯅꯤ ꯑꯩ ꯅꯨꯄꯥꯒ ꯃꯁꯛ ꯌꯥꯝ ꯃꯥꯟꯅꯩ ꯂꯥꯡꯒꯅꯨ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯒꯦ ꯂꯥꯡꯒꯅꯨ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯌꯦꯡꯍꯟꯒꯦ ꯍꯥꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯌꯦꯡꯍꯜꯂꯣ ꯅꯣꯏ ꯅꯨꯄꯥꯗ ꯌꯦꯡꯍꯜꯂꯣ ꯅꯣꯏ ꯅꯨꯄꯥ ꯃꯁꯛ ꯌꯥꯝ ꯊꯤꯕ ꯕꯣꯔꯥ ꯃꯥꯟꯕ ꯑꯃ ꯂꯩꯕꯗꯨꯗ ꯌꯦꯡꯍꯜꯂꯨ ꯑꯩ ꯂꯥꯏꯚꯁꯦ ꯃꯤꯅꯤꯠ 35 ꯐꯥꯔꯀꯥꯟꯗ ꯂꯣꯏꯁꯤꯟꯗꯣꯏꯅꯦ ꯃꯤꯅꯤꯠ 34 ꯆꯠꯇꯣꯔꯦ ꯕ꯭ꯔꯣ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯕꯣ ꯑꯗꯨꯗꯗꯤ ꯍꯥꯏ ꯇꯥꯗ꯭ꯔꯤꯌꯦ ꯏꯕꯥꯏꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯍꯥꯏꯁꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯅꯕꯨꯡꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯅꯣꯏ ꯁꯥꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯀꯥꯏꯗꯅꯣ ꯅꯣꯏ ꯁꯥꯏ ꯉꯥꯛꯇ ꯉꯥꯏꯔꯤꯕꯣ ꯄ꯭ꯔꯦꯝꯁꯤꯡ ꯍꯥꯏꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯈꯪꯗ꯭ꯔꯦꯅꯦ ꯃꯤꯡꯗꯤ ꯄ꯭ꯔꯦꯝ ꯀꯧꯕ ꯏꯃꯥꯟꯅꯕꯗꯤ ꯌꯥꯝ ꯂꯩꯌꯦꯕ ꯃꯌꯥꯡꯗꯁꯨ ꯂꯩ ꯃꯩꯇꯩꯗꯁꯨ ꯂꯩ ꯃꯩꯇꯩꯂꯣꯟꯗ ꯏꯔꯛꯏꯁꯤꯅꯗꯤ ꯃꯩꯇꯩ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏ ꯍꯦꯒꯣ ꯇꯤ ꯑꯩꯆ ꯒꯣꯔꯣ ꯊꯣꯛꯆꯣꯝꯅ ꯍꯥꯏ ꯕ꯭ꯔꯗꯔ ꯀꯔꯝ ꯀꯔꯝ ꯄꯥꯜꯂꯤ ꯏꯅꯝꯃꯁꯦ ꯇꯥꯃꯣꯗ ꯀꯥꯟꯅꯕ ꯈꯠꯅꯕ ꯍꯧ ꯂꯩꯔꯦ ꯍꯥꯏ ꯍꯣꯏ ꯈꯠꯅ ꯍꯧ ꯂꯩꯔꯦ ꯃꯥ ꯑꯩꯅ ꯈꯠꯅꯕꯤꯔꯗꯤ ꯃꯥ ꯅꯨꯡꯉꯥꯏꯅꯤ ꯏꯌꯥꯝꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ ꯀꯔꯤ ꯂꯝꯗꯅꯣ ꯂꯩꯔꯤꯁꯦ ꯃꯍꯥꯔꯥꯁꯇ꯭ꯔ ꯑꯗꯨꯗ ꯉꯥꯜꯂꯤꯅꯦ ꯁꯣꯝꯗꯗꯤ ꯃꯝꯈ꯭ꯔꯦ ꯍꯥꯏ ꯍꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯊꯨꯅ ꯃꯝꯕꯅꯤ ꯏꯕꯥꯏ ꯊꯥꯒꯠꯆꯔꯤ ꯏꯕꯥꯏꯕꯨ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯉꯥꯜꯂꯤ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦ
ꯁꯣꯝꯗꯁꯨ ꯎꯍꯜꯂꯛꯀꯦ ꯉꯥꯜꯂꯤꯕꯅꯤ ꯅꯣꯏ ꯌꯥꯝ ꯁꯥꯡꯅ ꯏꯔꯛꯏꯁꯦ ꯏꯁ ꯅꯪꯅ ꯂꯥꯏꯚ ꯊꯥꯕ ꯊꯥꯅꯤꯡꯗ꯭ꯔ ꯇꯣꯛꯄ ꯌꯥꯕ꯭ꯔꯣ ꯌꯥꯔꯣꯏ ꯂꯥꯏꯚ ꯂꯣꯏꯁꯤꯟꯕ ꯍꯥꯏ ꯃꯥꯜꯂꯦ ꯍꯦꯛ ꯂꯣꯏꯁꯤꯟꯕꯗ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏ ꯁꯔꯀꯥꯔ ꯆꯦꯟꯖ ꯇꯧꯔꯕꯅꯤꯀꯣ ꯍꯧꯖꯤꯛ ꯑꯀꯟꯕ ꯏꯔꯥꯡꯒ ꯅꯤꯡ ꯄꯣꯞꯄꯦ ꯍꯥꯏꯔꯤ ꯏꯌꯥꯝꯕ ꯏꯇꯩꯃꯒ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯥꯏ ꯍꯣꯏ ꯃꯊꯪ ꯊꯥꯗꯩꯗꯤ ꯄꯨꯟꯅ ꯊꯥꯔꯗꯕꯅꯦ ꯂꯥꯏꯚ ꯇꯤ ꯍꯩꯆ ꯒꯧꯔ ꯊꯣꯛꯆꯣꯝ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯍꯜꯂꯣ ꯒꯨꯗ ꯏꯚꯤꯅꯤꯡ ꯀꯔꯝ ꯀꯔꯝ ꯄꯥꯜꯂꯤ ꯆꯥꯛ ꯏꯁꯤꯡ ꯎꯅꯕꯤꯔꯕ꯭ꯔꯣ ꯕ꯭ꯔꯣꯅ ꯂꯩꯔꯤꯁꯦ ꯀꯩ ꯂꯝꯗꯅꯣ ꯌꯥꯝ ꯕ꯭ꯔꯣꯔꯣ ꯅꯪ ꯕ꯭ꯔꯣꯒ ꯍꯧꯖꯤꯛ ꯆꯥꯏꯅꯤ ꯅꯪ ꯏꯅꯝꯃ ꯂꯥꯏꯚ ꯂꯣꯏꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯁꯤꯗꯤ ꯅꯍꯥꯟꯒꯤ ꯏꯆꯦꯒꯤ ꯂꯥꯏꯐꯇꯣ ꯊꯦꯡꯅꯍꯧꯗꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯊꯥꯍꯜꯂꯛꯀꯦ ꯄꯨꯡ 11 ꯑꯗꯨꯋꯥꯏꯗ ꯂꯥꯏꯚ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏꯗꯧꯔꯤ ꯏꯕꯥꯏ ꯃꯌꯥꯝ ꯏꯍꯧ ꯂꯥꯛꯇꯧꯔꯦ ꯍꯥꯏ ꯏꯌꯥꯝꯕ ꯌꯨꯝꯗ ꯍꯟꯈꯤꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯍꯜꯂꯅꯤ ꯑꯩ ꯃꯊꯪ ꯊꯥꯗ ꯍꯟꯗꯣꯏꯅꯦ ꯁꯆ ꯑꯦ ꯐꯥꯏꯟ ꯂꯨꯛꯀꯤꯡ ꯖꯦꯟꯇꯜꯃꯦꯟ ꯍꯥꯏꯁꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯏꯠꯁ ꯌꯣꯔ ꯄ꯭ꯂꯦꯖꯔ ꯕ꯭ꯔꯣ ꯈꯣꯝꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯏꯅꯦ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯕ꯭ꯔో ꯀꯧꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯏꯅꯦ ꯍꯥꯏ ꯃꯥꯜꯂꯦ ꯐꯔꯦ ꯐꯔꯦ ꯕ꯭ꯔꯣ ꯀꯧꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯣ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯂꯩꯔꯕꯅꯦ ꯕ꯭ꯔꯣ ꯀꯧꯅꯕ ꯊꯥꯍꯜꯂꯛꯑꯣ ꯏꯁꯩ ꯇꯥꯅꯤꯡꯉꯦ ꯍꯣꯏ ꯊꯥꯍꯜꯂꯛꯀꯦ ꯃꯥ ꯏꯁꯩ ꯁꯛꯍꯟꯁꯦ ꯏꯌꯥꯝꯕ ꯀꯩ ꯂꯝꯗꯅꯣ ꯃꯍꯥꯔꯥꯁꯇ꯭ꯔꯗꯅꯤ ꯉꯥꯟ ꯈꯔ ꯂꯧꯒꯦꯁꯦ ꯈꯔ ꯉꯥꯟ ꯊꯣꯛꯑꯅꯤ ꯁꯤꯗꯁꯨ ꯈꯔ ꯈꯔ ꯃꯝꯁꯤꯟꯕꯗꯤ ꯍꯧꯔꯛꯑꯦ ꯃꯌꯥꯝ ꯃꯝꯃꯛꯀꯗꯧꯔꯕꯅꯤ ꯈꯣꯡꯅ ꯑꯣ ꯈꯣꯡꯅ ꯐꯔꯕꯣ ꯍꯥꯏ ꯃꯥꯜꯂꯦ ꯈꯔ ꯑꯗꯨꯝ ꯐꯔꯦ ꯈꯔ ꯑꯗꯨꯝ ꯐꯔꯦ ꯅꯥꯕꯗꯤ ꯑꯗꯨꯝ ꯅꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯀꯩꯅꯣꯅꯦ ꯐꯥꯎ ꯍꯥꯏꯗꯣ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯅꯥꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯝ ꯐꯩ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯕ꯭ꯔꯣ ꯀꯧ ꯌꯥꯏ ꯀꯩꯅꯣ ꯍꯥꯏ ꯌꯥꯏ ꯌꯥꯏ ꯀꯧꯕꯤꯌꯨ ꯀꯧꯕꯤꯌꯨ ꯏꯇꯩꯃꯒ ꯌꯥꯎꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏ ꯋꯥꯔꯤꯁꯦ ꯑꯗꯣ ꯑꯌꯥꯝꯕ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯦ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯌꯥꯏ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩ 24 ꯑꯋꯥꯔꯁ ꯕꯤꯜꯀꯨꯜ ꯈꯥꯂꯤ ꯃꯦꯟꯅꯦ ꯑꯩꯁꯦ ꯊꯕꯛ ꯀꯔꯤꯝ ꯂꯩꯇꯕ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒ ꯃꯤꯔꯦꯝ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯍꯧꯖꯤꯛꯁꯤꯗ ꯃꯤꯔꯦꯝ ꯑꯣꯏꯔꯤ ꯑꯩ ꯀꯟꯅ ꯕ꯭ꯔꯣ 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 ꯌꯥꯝ ꯅꯩꯕ ꯃꯤꯅꯤ ꯑꯩꯗꯤ ꯕ꯭ꯔꯣ ꯍꯥꯏꯁꯤꯗꯤ ꯐꯔꯦ ꯐꯔꯦ ꯁꯤꯁꯇꯔ 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 ꯐꯔꯛꯀꯣ ꯅꯥꯕ ꯑꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏ ꯑꯩ ꯆꯍꯤ 30ꯒ 4 35 ꯍꯥꯏꯔꯛꯏ ꯑꯣꯏꯔꯝꯅꯦ ꯄꯨꯡ ꯀꯌꯥꯗ ꯀꯣꯜ ꯇꯧꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯏꯌꯥꯝꯕ ꯍꯥꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯇꯧꯁꯜꯂꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯒ ꯇꯧꯔꯛꯑꯣꯗ ꯐꯥꯒꯤ ꯇꯧꯕꯅꯦ ꯂꯥꯏꯚ ꯃꯤ ꯃꯌꯥꯝ ꯌꯦꯡꯉꯤꯕꯅꯤꯅꯀꯣ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯔꯦꯟ ꯑꯩ ꯂꯥꯏꯚ ꯂꯣꯏꯔ ꯃꯇꯨꯡꯗ ꯇꯧꯔꯛꯑꯣ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯛꯑꯣ ꯍꯥꯏ ꯅꯝꯃꯛꯀꯦ ꯄ꯭ꯔꯦꯡ ꯇꯧꯔ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯄ꯭ꯔꯦꯡꯁꯤꯅ ꯑꯌꯥꯝꯕ ꯂꯥꯏꯛ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯌꯥꯔꯤꯈꯩꯗꯤ ꯑꯗꯨꯝ ꯄ꯭ꯔꯦꯡ ꯅꯝꯅꯕ ꯍꯣꯠꯅꯔꯛꯀꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯂꯥꯏꯚ ꯊꯥꯔꯤꯁꯤꯗꯤ ꯏꯌꯥꯝꯕ ꯍꯥꯏ ꯍꯣꯏ ꯂꯥꯏꯚ ꯊꯥꯔꯤꯕꯀꯣ ꯐꯥꯒꯤ ꯇꯧꯕꯅꯦ ꯂꯥꯏꯚ ꯊꯥꯕ ꯂꯣꯏꯔꯀꯥꯟꯗ ꯁꯥꯟꯅꯁꯦ ꯋꯥꯔꯤꯗꯣ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯒꯦꯅ ꯈꯟꯕꯅꯦ ꯑꯗꯣ ꯂꯣꯏꯗꯤ ꯂꯣꯏꯁꯤꯜꯂꯗꯧꯕꯅꯦ ꯃꯤꯅꯤꯠ 35 ꯍꯥꯏꯔꯝꯕꯗꯤ 10 ꯐꯥꯈ꯭ꯔꯦ ꯀꯦꯃꯦꯔꯥꯗꯤ ꯂꯥꯞꯊꯣꯛꯑꯗꯤ ꯀꯩ ꯍꯥꯏꯅꯣ ꯍꯟꯗꯛꯁꯦ ꯎꯔꯤꯡ ꯌꯥꯝ ꯊꯨꯡꯉꯦ ꯀꯔꯤ ꯆꯥꯔꯒ
ꯐꯅꯤ ꯑꯈꯪꯕ ꯌꯥꯎꯔꯗꯤ ꯍꯥꯏꯔꯛꯎ ꯍꯥꯏ ꯎꯔꯤꯡ ꯎꯔꯤꯡ ꯐꯈꯩꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯋꯥꯛꯀꯤꯡ ꯆꯦꯟꯕ ꯑꯗꯨꯗꯒꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯐꯃꯨꯡꯗ ꯁꯪꯒꯣꯜꯒꯤ ꯇꯥꯏꯞꯇ ꯀꯨꯜꯂ ꯂꯩꯇꯕ ꯑꯗꯨꯀꯥꯟꯗ ꯎꯔꯤꯡ ꯐꯗꯣꯏꯅꯦ ꯏꯌꯥꯝꯕ ꯍꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯕꯥꯏꯒ ꯏꯆꯦꯒ ꯀꯩ ꯍꯥꯏꯅꯣ ꯊꯥꯒꯠꯂꯛꯄ ꯉꯥꯏꯕꯗ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ ꯊꯣꯛꯂꯛꯄ ꯉꯥꯏꯕꯗ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯣ ꯍꯣꯏ 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 ꯊꯣꯛꯂꯛꯑꯀꯥꯟꯗ ꯊꯦꯡꯅꯁꯦ ꯊꯣꯛꯂꯛꯑꯅꯤꯗ ꯀꯨꯏꯔꯣꯏ ꯐꯨꯜ ꯁꯞꯄꯣꯔꯠꯅꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ 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 ꯑꯗꯨꯒꯨꯝꯕ ꯅꯠꯇꯕ ꯆꯥꯔꯒ ꯐꯒꯗꯕ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯆꯥꯔꯒ ꯐꯒꯗꯕ ꯀꯔꯦꯂꯥꯗꯣ ꯆꯥꯎ ꯀꯥꯔꯣꯠ ꯑꯈꯥꯕꯤꯗꯣ ꯑꯗꯨ ꯐꯨꯠꯂ ꯃꯍꯤ ꯊꯛꯑꯣ ꯅꯪ ꯃꯅꯨꯡꯗ ꯌꯥꯝꯅ ꯁꯥꯕ ꯅꯁꯥꯗꯣ ꯌꯥꯝ ꯍꯤꯠ ꯑꯣꯏꯔꯦ ꯑꯗꯨꯏꯅꯤ ꯎꯔꯤꯡ ꯆꯣꯡꯊꯣꯔꯛꯏꯗꯣ ꯀꯩꯅꯣ ꯏꯕꯨꯡ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯔꯛꯇꯦ ꯏꯅꯝꯃꯒꯤꯗꯤ ꯑꯗꯨꯝ ꯄꯥꯏꯅꯦ ꯍꯥꯏ ꯄꯥꯏꯌꯦ ꯂꯣꯏꯅꯃꯛ ꯅꯪ ꯀꯃꯦꯟ ꯄꯥꯏꯁꯤꯗꯤ ꯃꯊꯛꯇ ꯂꯥꯛꯈꯤꯕꯁꯨ ꯑꯗꯨꯝ ꯄꯥꯈꯤ ꯅꯣ 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 ꯀꯥꯏꯅ ꯇꯧꯔꯛꯏꯁꯤꯗꯤ ꯑꯗꯨ ꯑꯣꯏꯗꯤ ꯑꯗꯨꯝ ꯊꯣꯛꯑ ꯂꯩꯔꯣ ꯎꯔꯤꯡꯗꯣ ꯑꯩꯁꯨ ꯏꯌꯥꯝꯕ ꯍꯣꯏꯁꯦ ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯅꯦ ꯑꯃꯨꯛꯇꯪ ꯄꯨꯟꯁꯦꯅ ꯍꯥꯏ ꯄꯨꯟꯁꯦ ꯌꯥꯏ ꯁꯨꯇꯤ ꯅꯠꯇꯦ ꯍꯟꯗꯛꯇꯤ ꯄꯥꯔꯃꯤꯅꯦꯟ ꯑꯣꯏꯅ ꯌꯨꯝꯗ ꯊꯣꯛꯂꯛꯑꯗꯕꯅꯦ ꯑꯩ ꯔꯤꯇꯥꯌꯔꯃꯦꯟ ꯂꯧꯔꯕꯅꯦ ꯑꯗꯨ ꯑꯗꯨꯝ ꯄꯨꯜꯂ ꯃꯌꯥꯝꯒ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯁꯦꯝꯃꯗꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯒꯤ ꯆꯍꯤ ꯑꯃꯗꯤ ꯍꯜꯂꯦ ꯑꯗꯣ ꯏꯇꯥꯎ ꯑꯗꯨꯝ ꯀꯧꯕ ꯀꯥꯏꯗꯕ꯭ꯔꯥ ꯀꯥꯏꯗꯗ ꯀꯩꯁꯨ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯗꯤ ꯚꯥꯏ ꯚꯥꯏ ꯂꯣꯏ ꯀꯧꯅꯩꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯏꯇꯥꯎ ꯀꯧꯕꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯍꯔꯥꯎꯖꯩꯌꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯏꯇꯥꯎ ꯀꯧꯕꯤꯅꯕ ꯂꯩꯇꯗꯅ ꯋꯥꯔꯕꯅꯦ ꯌꯥꯏ ꯑꯗꯨꯝ ꯏꯇꯥꯎ ꯍꯥꯏꯅꯁꯦ ꯅꯦꯠꯁꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯌꯥꯝ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯝꯂꯤ ꯁꯥꯔꯤ ꯇꯧꯕ꯭ꯔꯥ ꯆꯞꯄ꯭ꯔꯥ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯂꯣꯏꯁꯤꯜꯂꯗꯧꯅꯤ ꯋꯦꯗꯔꯁꯨ ꯉꯁꯤꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏ ꯁꯤꯗ ꯏꯪꯉꯦꯕ ꯌꯥꯝꯅ ꯏꯪꯉꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯋꯦꯗꯔꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯂꯦꯟꯒꯤ ꯇꯥꯏꯞ ꯁꯥꯗꯦꯕ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯕ ꯋꯦꯗꯔ ꯑꯣꯏ ꯁꯤꯗ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯕ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯑꯩ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯈꯤꯔꯣꯏꯁꯤ ꯀꯩꯅꯣꯅꯦ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯏꯌꯥꯝꯕꯒꯤꯗꯃꯛ ꯐꯨꯜ ꯁꯞꯄꯣꯔꯠꯇ ꯂꯩꯖꯔꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯤ ꯉꯁꯤꯗꯩ ꯏꯇꯥꯎ ꯀꯧꯔꯒꯦ ꯏꯇꯥꯎ ꯍꯥꯏꯅ ꯍꯥꯏ ꯃꯁꯤ ꯈꯥꯏꯗ ꯌꯥꯝꯅ ꯅꯪꯕꯣ ꯅꯪ ꯀꯤꯛ ꯇꯧꯔꯛꯀꯅꯤ ꯅꯪ ꯅꯦꯠ ꯋꯥꯔꯀꯤꯡ ꯐꯥꯏꯟ ꯀ꯭ꯂꯤꯌꯥꯔ ꯑꯦꯁ ꯍꯥꯏꯁꯤꯗꯤ ꯈ꯭ꯔꯤꯁꯇꯦꯜ ꯍꯥꯏꯁꯤꯗꯤ ꯐꯔꯦ ꯐꯔꯦ ꯌꯥꯝ ꯁꯦꯡꯉꯗꯤ ꯑꯣ ꯏꯇꯥꯎ ꯍꯧꯖꯤꯛ ꯃꯝꯗ꯭ꯔꯤꯕ꯭ꯔꯣ ꯃꯅꯤꯄꯨꯔꯗꯗꯤ ꯃꯝꯃꯤ ꯍꯥꯏ ꯃꯝꯁꯤꯜꯂꯛꯑꯦ ꯈꯔ ꯈꯔ ꯃꯝꯃꯛꯑꯦ ꯁꯤꯗꯁꯨ ꯃꯝꯕ ꯍꯧꯔꯦ ꯑꯗꯨ ꯂꯥꯏꯠ ꯊꯥꯟꯕ ꯍꯧꯔꯦ ꯁꯤꯗ ꯂꯥꯏꯠ ꯀꯥꯏ ꯂꯩ ꯑꯋꯥꯗ ꯂꯥꯏꯠ ꯑꯃ ꯉꯥꯜꯂꯤꯁꯦ ꯑꯁꯤꯁꯦ ꯂꯥꯏꯠꯅꯤ ꯃꯝꯃꯕꯅꯦ ꯁꯤꯗꯁꯨ ꯃꯝꯃꯛꯑꯦ ꯈꯔ ꯈꯔ ꯕ꯭ꯔꯣꯒꯤ ꯀꯤꯛ ꯄꯤꯕ ꯅꯤꯡꯁꯤꯡꯍꯜ ꯀꯩ ꯍꯥꯏꯅꯣ ꯅꯤꯡꯁꯤꯡꯍꯜꯂꯦ ꯍꯥꯏꯁꯤꯗꯤ ꯂꯥꯟꯖꯗꯕ ꯑꯩꯕꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯉꯤ ꯕ꯭ꯔꯣꯁꯦ ꯌꯥꯝ ꯁꯥꯎꯒꯟꯕ ꯃꯥꯜꯂꯤ ꯑꯩ ꯌꯥꯝ ꯁꯥꯎꯒꯜꯂꯤ ꯑꯩ ꯌꯥꯝ ꯁꯥꯎꯒꯟꯕ ꯃꯤꯅꯤꯀꯣ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯀꯔꯤ ꯊꯕꯛꯀꯤ ꯆꯠꯂꯤꯅꯣ ꯍꯥꯏ ꯑꯩꯁꯦ ꯗꯣꯀꯨꯃꯦꯟ ꯈꯔꯁꯤꯗ ꯄꯤꯕ ꯂꯥꯛꯄꯅꯦ ꯑꯗꯨꯒꯤ ꯍꯜꯂꯗꯧꯅꯤ ꯃꯇꯝ ꯂꯣꯏꯗꯕꯒꯤ ꯉꯥꯏ ꯂꯩꯔꯦ ꯆꯦ ꯑꯃ ꯂꯥꯛꯀꯗꯕ ꯑꯗꯨꯏ ꯆꯦꯗꯣ ꯉꯥꯏ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯅꯦꯛꯁ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯅꯦꯛꯁ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯊꯪ ꯍꯥꯏꯗꯤ ꯂꯥꯏꯐꯇ ꯊꯦꯡꯅꯖꯤ ꯑꯗꯨꯒ
ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯄꯗ ꯑꯃꯨꯛ ꯄꯨꯟꯅ ꯃꯌꯥꯝ ꯄꯨꯟꯅ ꯄꯨꯜꯂꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯔꯁꯤ, ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯁꯤ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏ ꯁꯥꯏꯗ ꯂꯥꯏꯚ ꯊꯥꯍꯜꯂꯛꯑꯒꯦ꯫ ꯀꯃꯦꯟ ꯂꯥꯛꯏꯁꯤꯡꯁꯤꯗꯤ ꯈꯔ ꯄꯥꯊꯣꯛꯑꯝꯒꯦ꯫ ꯕ꯭ꯔꯣ ꯅꯪ ꯊꯣꯛꯂꯛꯄꯗ ꯕꯣꯇꯜ ꯀꯥꯎꯅꯤ ꯍꯥꯏꯁꯤꯗꯤ ꯍꯣꯏ ꯍꯣꯏ ꯄꯨꯔꯛꯀꯦ ꯄꯨꯔꯛꯀꯦ, ꯐꯔꯦ ꯐꯔꯦ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯤ ꯊꯕꯛ ꯔꯤꯇꯥꯌꯔ ꯇꯧꯔꯗꯤ ꯇꯧꯐꯝ ꯈꯪꯒꯗ꯭ꯔꯣ ꯍꯥꯏ ꯃꯥꯜꯂꯦ꯫ ꯈꯪꯅꯤꯗ, ꯃꯤ ꯑꯣꯏꯅ ꯄꯣꯛꯑꯒꯕꯨ ꯀꯩꯅꯣ, ꯊꯕꯛ ꯇꯧꯗꯕ ꯃꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯂꯩꯔꯤꯁꯤꯗꯤ꯫ ꯊꯕꯛ ꯑꯦꯅꯤ ꯊꯕꯛ ꯍꯥꯏꯗꯤ ꯃꯤ ꯆꯤꯜꯍꯥꯎ ꯊꯤꯗ꯭ꯔꯗꯤꯅꯦ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯦ, ꯑꯗꯨꯅ ꯊꯕꯛꯀꯤꯗꯤ ꯀꯩꯝ ꯈꯟꯗꯦ꯫ ꯑꯣꯀꯦ ꯍꯥꯏꯔꯦ, ꯕꯥꯏ ꯍꯥꯏꯔꯦ, ꯕꯥꯕꯥꯏ ꯃꯌꯥꯝ ꯕꯥꯕꯥꯏ꯫ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯔꯛꯑꯦ, ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯑꯩ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯁꯦ ꯂꯥꯛꯄꯒꯤ ꯋꯥꯔꯧꯕꯤꯔꯣꯏ, ꯑꯃꯨꯛ ꯃꯊꯪ ꯅꯦꯛꯁ ꯂꯥꯏꯞꯇ ꯊꯦꯡꯅꯔꯁꯦ꯫ ꯉꯁꯤꯒꯤꯗꯤ ꯕꯥꯕꯥꯏ ꯇꯧꯔꯁꯦ, ꯑꯩ ꯊꯕꯛ ꯆꯠꯇꯕ ꯌꯥꯗꯕ ꯑꯃ ꯂꯩꯕꯒꯤ ꯆꯠꯇꯣꯔꯦ꯫ ꯅꯦꯛꯁꯇ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ, ꯑꯗꯨꯗꯤ ꯕꯥꯕꯥꯏ, ꯊꯦꯡꯀ꯭ꯌꯨ ꯐꯣꯔ ꯀꯃꯤꯡ꯫